Wangamba adumaina khangano nupa khudingmak phattaba nate nupina khoibu yamna chawna respect tawbiba nupa su leibane maduda aisu amani Gracie oiramba oisanu pharese ado nupa dugi photo do engonda horen WhatsApp ta thajalo aisu dawa ngambagi mating pange Numidang cha ising chana baloy naraba matung Kriti ga Gracie ga su makhoi gi ka da changlaklammi Gracie makhuto towel da taithok lingai message tone amala ami Kriti na lae chaksa to aba hange tu karamba no khangde handakti ekhoi iche bi masakhen bisu demand kan lekhala iye taning de he angang na iri ye likhaladana kaino ekhoi su leisabi phara abani kaino loina khange nan cinema yengbada tumsannaraga mingondaga ngathadana aisu loina khange usunadaba wane he masi ngangsi yengo adudi mi asengba tumbane tumsannaba kaina nachindo patchanina Kriti macheda lakna boy kai boy noklami Gracie su wa makha tadana manaw nupida haifet yenglamaga magi phone on tawbada wangambana milan gi photo tharaklami Ngaihak leiraga Kriti su tumthakre Gracie su wangambaga message thana na tumthakiba khanghaudre adubu mana tumdringaida wangambaga makhoi ani milangi matangda wari sanarami masigi wakhal khana masu tumthakirami magi mamangtuda amuk Gracie makutta photo ama paiduna ungduna famduna leiringai pibarel su magi sagolga Gracie tamna thaujilai he khambaga masu kumtharaklami sor thabet honduna pibarel na ainangla amanina imarasi udringaida unahogi na thuna laine Gracie wa ngangdana pibarel da fau hanna yengdana leibaduda pibarel ngaktuna kaidorage nang nasangamdrabo hairaga famtharai Gracie kem taude aduga kaigi ungiba Gracie kari sukhumlamde tapna haugatlami pibarel su haugalaktuna kaidorage haibane noi nupana asuk yam phatri se kaigino pibarel ngaktuna kaidino amuk tawraiduna kaidorage haise nupana khoina aikhoi nupi sibu kaigino adu khantana yengise tu soli na usitrira kaino nangise engondara hangise aidi adumaina khandeko ngaiko kanana kaidorage kaisu tawde yamna nungaitaba wari amagine kai wari no haise ai taba yadro Gracie mana pairiba photo du pibada utuna masigi nupase hauzik tumina lotuna laikre mana nupibu nungsibagi jaitheng fangalamaga kaisu khangdaba kaisu landaba amagum mirot oiduna laikre pibarel photo do yengduna kanano sibo kaidore haino kai wari no magina lay yamna sangwa wari ama mana nupi amabu nungsi haiduna kai haubiramlaga kaisu khangzadaba nupi machadubu pangtha handuna magi langda thuanba aduga hauzik nupi macha aduna masa wai sangdre haiduna chelase na hairubadagi phone switch off thamjankre ngasi fauba likhun amata thiba phangdri kanano haise dawa ngambagi macha nupi likla hauzik timado masa wai sangdre imaduna angangdo lokthok ase hairasu mana nupado halakni haibagi asha amada lokthoksi yadaduna leire dawa ngambasu macha nupi gi khanbada yam nungaitre wangamba nungaitabairo nangna nungaitrido heima dapiba likla se nupine aisu nupine nupi amagi awabadi nupi amana ufam thoktro aina saunginglidi noi nupa singsine aigane noi taibang pani nupa kaisumari leina jadeko siguma mayam se khangbaine aina nangonda imara sina sinari bathabakto nangonda tawhaningde hairise aisu loina khange loina tai nupi noisu hekta pangtharui nupa na bo hairadi noigisu asoiba lei makhoi ani na ngangnari ngaiduda rasi su sat faujala ami rasi ngaiko
Kaino nakhoi ani na ngangnari dubo. Ha, Gracie, kaidawre haibano. Ima, liklagi wari ni, wangambagi machanupi ne. Magi khangnari ba nupa aduna, mabu nupi oibigi ikai khumnaba manghanbiramaga, mama oiga dawraba matamda, tuminna lotuna laikre. Aduga mana pirakliba address sida da wangambana thiba chatlubada amta fangdre. Rasina, ishe, kadaino, nupadugi photo do. Gracie, photo do pirami. Sida leire ima, nambol romdagini hai, maming na Milan. Rasi, photo do yenglami. Hais, sidi, nahanda ukiba angang dunina, nupi masa amaga. Mani. Hey, Biba, masigi angang se nang ningsing drabo. Biba rel, iyay hainingdana, khangdeda amta. Rasi, ay kainomta yenge ko. Hairaga, mamit jezet uisin kirami. Machinda kari no khangde, mathanta murum solami, ngay hak lairaga mamit panglami. Rasi, Milandi kawi, adubu, asing badi nambol dagi nate, wangzing dagi ni. Gracie, sigumba singse nanga thengna na bane, aina nangu taibang panda thari base. Aina nanga Milanga, athuba matamda, suksoi soidana thengna halani. Mabu wakal tahan bagi tabak se, nangonda sinarabani. Aina haiba singdu, adu kakta nang napangtoo. Gracie, hoi ima Rasi, ima na thauna pinabiyo, ngamba oizage. Bibarel di makoy anida ingak na yengnaduna leirami. Oktaba sagi lichachapa nupaduga Gracie ga thengnahan doiba. Rasi, Biba, nang fingat kano. Gracie da karisu khudong thiba nang haloi. Madugi damakta nang na kaisu wagano. Bibarel Rasi lembina hairibadu wa makha taba ngamlamde, mathamoidi ipin penjaramde. Nongma Daina chawbagi manakta facial tawba amuk laklami. Chawba, wangambagi film amasu namdore haidaine. Daina, adusu ay kumbiyo na nahan dawangam na phone tarame. Aduna karam kande haudoino namba. Khangdriye, ado chawba kainomta haige. Kaino hayo. Ay mathayam sare. Tomtin ibani toknanaba yaba plan amta sinbiyo. Chohe, asibu wani na. Tomtin nangonda kari akaiba tawrage. Mana nangbo ado nung si zari dudi. Nang na haibagi natro, mana paisa laitrasu karga laidana. Yengoy, ibema, tomtin se lairasu guts samadi laiko. Aduna nang nakhanbani. Maga iga koinay nungsinay haibase social media da pangthada thagat pirakpagi ay chance yang mangi zani. Nupa apha mayam loina paithok nakrabani. Car di thauba aduga lupa chamagi petrol halaga long drive chatpada lambi da thau loi thokibaduna kaidawdoino. Hayengwai mana aigi kai tawbingam dorige. Mana yam phauba actor amo oikradi amuk phaba. Marak sarakki ahongba actor oiraga aibu nungaina thambini haiba thajade. Hoi, fairene. Ado wangambadudi producer do. Chen kre hui amom amana. Kanano haise? Gracie na. Gracie haidi ka manigi machanupi do maga koinara male hauji. Nahan birthday yaurabada. Kamaina no dudi. Aduna film kumdana acting haibi haiduna magumbase oira male. Hairaga yamna kangna nokningda noklami. Chawbasu noklami. Adudi nangsu afaba matap lang na fahawrodana. Ado tomtingi khalagodi nungaitingo. Aisu khaline. Ado magidi kaisu khande. Masu kaisu serious oiba nupa nate. Aisu khange. Masu aigumba natrasu nupi fawdi fangidana. Hoi khangde se nangna phani haibado tawro. Daina amuk wakhal khanduna leirami. Nongma numidang ama Kritiga Gracie su famungda phone amama metuna hiplami. Kritina, che, nangi film do namni haraga sunam namde kaidora jano. Namzani, dawangamba thabakara chilibane, adugine. Ma handak tension khara leibane, mana sanga kanda namba hujani. Ado heroine do Daina kumandora. Ma do yara e haibane. Ado khangdri. Atopa kumalo.
ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯍꯥꯟꯅ ꯈꯔ ꯌꯦꯡꯅꯤꯡꯉꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯗꯥꯏꯅꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯑꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯏꯁꯨ ꯏꯒꯣ ꯌꯥꯝ ꯋꯥꯡꯉꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯐꯥꯎꯔꯤꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯕꯒꯤ ꯐꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯌꯥꯝ ꯐꯖꯕꯩ ꯇꯥꯏꯞꯇ ꯃꯃꯥꯏꯅꯦꯅ ꯗꯣꯅꯥꯃꯨꯛꯇꯪ ꯍꯦꯛ ꯆꯥꯎꯔꯗꯅ ꯀꯦꯃꯦꯔꯥꯗꯕꯨ ꯄꯪꯐ ꯐꯖꯕꯩ ꯋꯥꯅꯤ ꯌꯥꯔꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯅꯪꯒ ꯌꯥꯝ ꯐꯖꯔꯗꯅ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒ ꯍꯦꯛ ꯅꯨꯃꯤꯗꯥꯡ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯀꯅꯥꯅꯣ ꯀ꯭ꯔꯤꯇꯤ ꯏꯀꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯍꯥꯏꯌꯨꯅꯦ ꯀꯅꯥꯅꯣꯕ ꯀꯩꯅꯣ ꯆꯦ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕꯅꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯉꯥꯡꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯥꯏꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯗ ꯇꯥꯛꯆꯅꯤꯅ ꯑꯁ 이카이제예요 제. ꯍꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯦ ꯑꯩꯁꯨ ꯑꯐ-ꯐꯠꯇ ꯁꯖꯦꯁ ꯇꯧꯗꯣꯏꯅꯦ ꯃꯃꯤꯡꯕꯨꯗꯤ ꯔꯣꯖꯔ ꯀꯧꯋꯦ ꯂꯝꯂꯥꯏꯔꯣꯝꯗꯒꯤꯅꯦ ꯔꯣꯖꯔ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯍꯥꯏ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯈꯪꯅꯗ ꯉꯥꯏꯔꯤꯌꯦ ꯆꯦ ꯈꯪꯗꯣꯛꯀꯗꯕꯅꯦ ꯐꯖꯅ ꯃꯁꯛ ꯌꯦꯡꯒꯦꯅꯦ ꯑꯁ ꯑꯗꯨꯗꯤ ꯏꯀꯥꯏꯖꯩꯌꯦ ꯆꯦ ꯐꯨꯔꯛꯀꯅꯤ ꯑꯉꯥꯡ ꯅꯪꯅ 이마다 딱톡자니 세 얘기 가다이노 녹디 녹나라까누고 그리티 마기 폰기 갤러리 짱두나 포토 아마 항라미 뚜 녹나라까누고 그레시 예우바다 캉프레 캉라미 밀란 하이나 마친다 솔라미 마기 마이통 삿 온키 그리티 그이더러기 제 하 그이수 떠우대다 nang ma ka khangnabadi kayam kuirage kuidri he nahan khangnabane kamaina khangnari no haise nakhoi ani unarabo kai deino nahan da khangnabane facebook da message sum thanarambade khangnarakpane kaidorage che kem taude hairaga gracie iung ongduna lairami manaw nupi da karamna nupa du khangnanu haisige haina khanbada awabani लिखलागी वारी से लीरा सिरा हाइना अमुक खलमी मीगी फैमिली की वारी चगत चगत तंबा ओइना थोकलद्रा खंजरमी अदुबु मनाव नुपीसु नुपा असिदगी करमना नानथोक हनगनी हाइना खनबदा मासु वाखल ममलमी मनाव नुपीदा करमना हौदोक्सिगे खनबदा मा अवाबा अमा ओइरमी कृति अदो नंग माना उनसे हाइरकपददी उनरुखिनुको चुमना फोनदा सुम खंगनबने Facebook da khangnabanina kanano karino phajana khangdradi yam close oisanarunu nangbu ma thajabrane hanadi thajaramde ado konadi thajarae nangbu nahandai khangnaba ngairi haidaine hana thajaramde haisina karam kanda thajadrino aduga kona thajai haisina kainumidai amu thajaraiba ngarang nahandi thajaramde ado ngasidi thajai kamaina मागी मखुतो ब्लेड न लेंथलगा अही मिंग थारिबा ओह सच नॉनसेंस अदुदी मादी सोनोनिना कृति मागी दुदी नंग नुसिबा नतेको अदुदो साइको प्रॉब्लम नि ngalingaiदा तोकना हौरो नंगना अदु खक तौबगिरो पंगथादना नंगना मा थाजै काइना हारिदो नंगना चिंदा पंगसिंग सिंगबनी अदुबु नुपाना लाइना पंगथानबा ngamdori नंगमा अदुमाइना तौरगा हेक्ता नुसिबा नते aduna magi first step to approach you ai nupado masak muna khangiko yam thuna tokna horoko hairamaga gracie nakan amada sat launa cheptuna tumkhirami kriti machina hariba wa adugi makha taramde karino machina hariba du ma wakhalda loksan bangam lamde adubu paukhong amadi chanhaure gracie मदुई नुपादुना इनाउ नुपीदा अमुक ममिंग ओलगा अदुसु रोजर काइना ग्रेसी इसाउ साउना राशि द तमलम्मी राशि आइना नगोंदा हाइरिदुदी नंगा मागा सोइदना थेंगना हलकनीना नंगा थेंगनारकपा यानाबा नगोंदा चांस पीरिनी इमा राशि आई कोका याम गाउइदा इ याम काई गाउगनो कैसु तौरोय आइना हाइबसिदंग तवो आइना पीरिबसे ऑप्शन अनि लै अमना माबु नंगी वाहै वाताना ज्ञान ताहनबा मदुदा मागी वाखल होंगबा ngamdraba adu oiba taradi magi case to lugani
Adu oiradi aisu yamna sathibi ama oirakani. Akanba cherak phangangani. Sigi matangda nang wangambaga su tanau. Maga tanaba su phagani. Magi su machanupi soklibanina mangonda su khanghalu. Gracie, ai yam thuna haininge. Ima, ai amuk laasu laki. Ai chatlage. Gracie hatu chatlage na tholakpada bibarel leptuna leiba urami. Adubu Gracie bibarel da haifetang yenglamlaga wa amatang angamdana konung adudagi chenthoraklami. Bibarel su ingak ngaklami rasi gi manakta changlaktuna. Gracie se kaidorage ima. Ma amuk lakhini. Gracie mikap khangthok thoklami. Pung yenglobada pung amamuktang taduna leirami. Adubu tumthaba ngamlamde. Gracie su khanghaude magi phone duna wangambada call tawshinkhi. Wangambana, hello, kaino nang hujibo tumdribo? Tumdri, tumba yadre. Kaidorage haise. Gracie haifet hawgalaktuna manaw nupidu tumkhrabra haiduna yenglammi. Kriti yam nungaina tumbadu thengnarambada dawangamba wa ama leire. Hayeng ibani amukta unase. Kaiwano haise. Wari se yamna sange milangi matangdane. Hayeng ibani ekhoigi nahangi unafamduda amta unase. Mathangi numita Gracie na wangambada wari pumba amata chithadana tamlami. Wangambana Facebook account mamingdo kai haiba. Roger kainom haibani. Ai inaw nupida hangakhige. Wangamba magi number du tawraga police ta trace tawhanba yani. Gracie adusu tawhanba yani. Aduisu yamna taha khiroise. Ai wakhal atopa mayam ama su khalli. Kai wakhal khalino. Ai su khangde wakhal mayam ama khalle. Ai liklaga su unaninge. Adudi unaru lao ekhoida chaluse. Ngasi di kitang parak tadoi male. To ase. Ai nomo oina laage. Ai kaino matawninge. Ai ngonda 15 days ki matam piyo. Kai matangino. Nang kai tawgi hairino. Milan gi matangda. Nang kai tawdoino haise. Kem tawroi. Ai su khangde. Gracie gi masada charangnaba haifam khangdaba ama faurami. Wangambana hoise pharese horen magi number do Kriti dei lauraga aingon tharao chalasi laose nang university chatni daine thilamage lao. Somdana tomthinna mamanaba kharaga kadaidano machatlubaday halakpada magi karga atopa kar amaga thainarami. Atopa kar dugi mamangda daina tongba ubada tomthin mamit kuptaba makai ngakna yengduna leirami. Gari du ngaktang break faduna yenglami. Shooting lo magi sibo. Mathanta khanjarami. Nong madliklaga Gracie ga leikol amada unarami. Gracie na makoy ani tongana wari sanagi haibadagi makoy ani khak famhallamaga wangamba tongana laptak na leirami. Gracie na haujiksu nang mabu nungshiribra. Likla khumfam khanglamde. Hayune chingnagano. Likla mangak nomlami mamiti mapi ira chelambadagi kapthoraklami. Likla na Mana ingonda namthak tawbiramasu aina di mabu nungshiri ma thajarubaine aina aigi hakjang phawba kaisu chingnadana pithourise haujikti ai mama haibado oigadore karigino nangna nangonda aduk chawna namthak tawramlaba nupado adu nungshiri duba pharese masina masi oikre ado aikhoisu magi likhun thinnaridana ado nang mana nang bulawbala adi nang maga lemina kigena khalibra hayo aingonda di kaisu chingnagano karigumba mana lale na haijaraba magi lichat honga aga nangi namangda lepadi nang kaidawni matamduda nangonda fawgadaba wakhaldo hairao
nangna mangonda saugadra natraga nangna mabu ngakpigadra likla khumfam khanglamde mitludagi sintharakpa pirangsu asum ichel kan khalla ami Gracina kapkanune khumune nangi reply gi matung ina ai thabak khara tawdoini ne adugine aina nangbu mafam asida kaurise hayo nang mabu warau khidra natraga mabu ngakpigadra ai mabu thamoi singna nushi mana lale hairaktuna aingonda changjaraklabadi ai mabu warau ngamgadaba mande hoi adumaina khumo haiba to ase sigi wase aina sum khangningdana hangbane farese wakhal yamna khanjangano laibakta tamba ama soidana leramgani wakhal do khare relax tokto hauzik su matam yamna leiri adumaina tawraga magi punsi do kaishu nungaina leiba ngamloi nangna mamu thamoi shena nungsibamak oirabadi ma masagi maral yazana nangonda changjarakpa oisanu numidangduda dainaga tomthenga phone da wari sanarami tomthenna aina kari lalubaino nangna ngasi engonda kainarase haise tomthen please yari kedorage to o ainanga makata na wari sanaba pamdre just think about your own status aigi status ka nangi status ka kem khenade aishu actor ne nangshu ne chapmane nangna pisa kyam paidana nangbu mantri mandol gi macha masura ai nangna taw haibagai loina tawridana car layo lairi sanagi lixiyo siri migi mamangda choptanabadi aisu tawridana aduna nangi income na tawbana tedana mingondagi pisa puraga bank jagi loan lauraga saba leiba ngaktani dana aina nangbu pamdabagi maram first number 1 adugi maramdo haidi nangna sagi hotnaba kanjadaba nupane adugisu nang lairaga adum leirine number 2 da nang nupi na hada jaga jaga yam lawe number 3 nangi tungi punsida aina achauba asa amata thamde tomthen punsi se yam lubane haujing ai hakki kha khanba yadabane aigi life ti aina semjagadabane aduna aigi su aina pamjaba partner thijabane masida nangsu yam hena khanjaluno nangi su nangi ni tamlambi ama soidana leiramni ibani ngasi break up tawnare kaina social media da nangi pendabai kholaga muk thagalakanu ko ai thamage kona faunarase hairaga phone kakthat khirami karigino khangde ngasidi tomthin murti amagum chak yungna famduna leirami mapisu tap tap launa tarami phone duda munna yenglami sauningba pendaba kapningba pulap punkhibana amuktang pena lauduna phone du kanna langlami phone du pungchai chairami apai apai ba pot panglamda langthokcharami masa mathanta gyan tajaramde somdana amuk Gracie ga manaw nupiga wari sanarami nangi na hangi nupado paw adum phaunaribo yam toina di phauna de adum marang marak di phauna eche mado thabak yam chenba male ado che mado mabukti yam phaingo thamoi sengba male ekhoi mung manunga su loina khangne ge haire adudi yam phaine aiga wari sanagere hauji phone amta tawne yam hero sabra zero ra khangnaba yare ngo ikaise ichi gi haunabi khadang da amuk thadaroni thadaroe me amta taw haiba inaw nupa do sak amta khangna geba kriti harau harau phone metuna mana khangnariba Roger hariba nupa da call tawrami Mm-hmm.